ngasi ayuk phong kiba tuan ba Manipur isi phong singdagi maru oiba I pausing khungasaraga Manipur top channel gi maikaidi gi mayam da share tawzigi ahan boina state si go riba COVID-19 gi update mayam da pizage Manipur da haukiba pung kun gi mari gi manung da miyoi samaga mari COVID positive oikre positive oiduna home isolation tawba ama laikidre Emung manung na Poloi thokre COVID-19 gi ani suba wave na state asida akan ba sapu pirak liba sigi makatana saye sigi ahan boina haukiba pung kun gi mari sigi manung da CIPF की पर्सनल तरग मंगा यावना मियोय सामगा मरी COVID-19 पॉजिटिव ओइबा थेंगनादुना हाउजु फावबा स्टेट असिदा लाइसेट असि पॉजिटिव ओइकिबा अपुनबा मसिंग लिसिंग कुंथ्रागा सामगा यांखैगे मथोय यावख्रे लोइनना एक्टिव केस की मसिंगना संवागा मौद्रादा हेंगटख्रे हाइना COVID-19 कमल कंट्रोल रूम ना थदोरपा सेरुल अमना खंगालकली ngasi gi oina state asida COVID positive oiba miyoy ama Bishnupur district ta laikidaba loinana Manipur da COVID positive oiduna laikidaba masing sahunga marfugani tho yokre nauna laikidaba miyoy edu COVID positive oiduna home isolation tawringe da mayumda adumak laikidabani haidi loinana asi haksang du imung manungi miyoy singna aroiba mathau mangam pangthokre haina Bishnupur district ki medical officer Dr. L Gojendro na thadoropa serol amana su makhatana phongdorakli atop lebak thiba pawamana COVID ki double mutant strain Assam yoksilakli Laibak ki mafam atai gumna awang nong poki state sing the COVID-19 gi case sathina hingalakpagi nungsa thina ringai tanja sida hauki basahi de India ra thengna ki ba COVID-19 virus ki double mutant strain Assam da thengnare strain asi handakta Digrugar airport ta thunglaki ba passenger amagi sample da thengnar khibane anauba virus makhal asi Maharashtra Delhi amasung Punjab yauna tha sida case yam hingalakpa state mangarom da thengnakrabane Assam ki Health Minister Himanta Biswa Sarmana thagat pa tweet amada phungdoki handakta Digrugar airport ki sample amada B.1.617 strain natragana Indian double mutant LA52R amasum E484Q strain positive oiba thengnare ai khoina yamna section ma mathau tare haukiba January thadigi UK variant virus state asita thengnarakli Fibam Lushilakpadagi, Assam the active case Samagi Matakta district Punamakta Athingba Kaya Hena Tamzilakli. Masigi Manung the Nupi Ozamasum Stap Aduga, Sahi Mangagi, Makada Labor Angangsing School, Taba Tinkre, Estate Aside Hengalagdi case, a Sig Yanglaga, Layang Bagi Masak Matum, Hidak Langta, Gas, ICU bed and Simba, Malankai and Tarang Taure, ICS R&D, double mutant stranasi Barat, Biotechna Saba Kobitsina. Lakshin mangami haina haukiba yum sakisa namita phongdok palai krabani suhairi atopa maruiba pawamana mo pungkun ga marigi total shutdown tawgadori sanaton mihat senaba miyesing lengang na thuba matamna puthoktrabadi lakliba April kun ga tarukki numidang pung taruk tagi mathangi numit April kun ga teret ki numidang pung taruk faw pung kun ga marigi Manipur Pumba total shutdown tawragani haina Justice for Sanaton atopam JFSA gi convener Moirang them loya lakpana serol amana khangalakli serol asina makhatana hai Sanaton athopamgi miar asi matanga Justice for Sanaton athopamgi mifam ama pangthoktuna warep kaya marum laure hariba warep sing adudi rimski casualty da makhut tungpunnaraga Sanaton siraga lerami haiba numit adumaktada FIR panbiyo haina ayiba serol pisin kibadu khudakta thabakta onthoktuna FIR panbiba Sanaton leramba hostel gi warden pharaga wang pang tahonba Rimski mathau masak khangdaba din academics director khudakta suspend taunaba taksinba matam helaba magistrate inquiry khudakta loisin handuna madugi sabsaba report sing JFSA amadi imung manungi miyoy sing sinaba amadi Sanaton gi mihata senaba sing athuba matamda puthoktuna phangpham thokpa logi oiba sairak sing piba haibisini hairibo warep sing asi thabakta onthoktaba tarabadi April kunga taruki numidang pung taruk tagi mathangi numit April kunga teretki numidang pung taruk phaba pung kunga marigi Manipur Pumba total shutdown tarogani loinena JFSA na sangsilakadoriba total shutdown gi khongjang asida singtam animakta laidiba student organization sing DSO sing amadi mipung khudimangna mapung fan biu amadi tungda sangsilakpa khongjang singdasu sagot piu hainasu serolsina makhatana phongdorakli atopatendakpa pawamanamu Yangolen village hiram kudimakta Myanmar tangjabada natana laingaki mahisang awaiba oza anina salai hauri Myanmar ga tainana lediba Khengjoy subdivision gi Yangolen village ki khunja singi satok sasin gi amata ngairaba
Kheljanga Paunaba Thong asi Mamangi Ising Sauda Tekibana Maram Oiraga Handak Nongzu Tha Yorakpadagi Kunjasing Hen Awaba Mayoknagadori Kulasida Mai Thananabagidama Sahi Ahumgi Mamangdagi Tarating Mamadi Meter Panchin Biramki Tungda Nasi Pawa Numit Adudagi Mai Mi Amata Kul Singasida Lakiduna Karigamba Amata Taubidri Haidi Kulasigi Yum Ayambada Sahi Ahumgi Mamangda Meter Panchilaga Tarating Lamlaga Nasi Pawbada Hana Ying Biraktabada Kunjasingna Wara Hobugalona Cookie Sip Association Amadi Cookie Student Organization Kengzoi Broki Members Singa Pawmi Singa Lonena Satluba Yengsin Kongsat Amada Yengolen Village Asigi James Elias Anthony Kobomi Amana Fundora Mai Mambadi Yadabana Solar Amadi Generator Sing Sizinari Kulasida Hingbada Sang the Bapolam Sing Lambi Tong Patabana Maram Oiduna Yumthang Nariba Myanmargi Zolkan City de Ayama Sizine Karigumbakan More Rom the Gilabusi Yawi Adobu Ayamadi Myanmargi Sizine Haki Mapamasisu Yam Sabana Maram Oiduna Laibada Yamna Wai Mai Letabanina Pen Humbasu Upilate Maramaduna Manipulangan Atubada Mai Pangan Biba Pami Haraduna Angang Singi Mahima Singi Lamdasu Class 5 Paubugi School Amadilay Adobo Oza Laktabana Kulsidagi Mahut Anikak Tamlambana Maram Oiduna Kudong Sadaba Mayoknari Hari Myanmar Langpai Kayada Laiba Sanel District Manung Sanma Kulni Puromdi Mai Pangdabadagi Lambi Thong Patabadagi Awaba Kamarum Mayok Horibane Adumako Manipur Lengang Nadi Singi Manung Hanjin Mapam Singda Lambi Thong Fazana Semle Maingal Hale Haikibasu Laikrabani Haina Paushna Makatan Fundurabi Makasatarakona Topamaruba Paukra Mam Taminasi Koirambal Kaitelda Yarek Pamayum Lajadrabasing Police na Tankaikre Status the COVID-19 Ani Suba Web Lock Padaki Oidagiba Piba Masitaki Ngaktonana Balanga Night Curfew Tamduna Section Tarong Lakoliba Status the Impalgi Koirambal Kaitelgi Temporary Market Yarek Tuna Ladiba Mayum Makai Lajadraba Wakal Sueraba Muising a Sinumidang Police na Tankaikre Taudok Topam the Gipanga Pawi Matuna Taudoado Kana Lajadrabasing Adobo Numit Kudingi Sak Pizabaki Tabak Toriba Cyclist Rohan Filemgi Cycle for Humanity gi Thaumi Singh Sak Yenthoknaba Hotnaringada Curfew Matam Yauri Habigi Mingda Police na Tankairapagi Tawong on the Tokibani Hari Taudo Duga Mari Lenina Pauxi Esiga Rosan Filemga Kanana Wari Sanaba Magna High Haukiba Kumza English Singaniga Taragama Pandagi Horakiba COVID-19 gi License Tenganaba Langana State Pumba Lockdown Tamzin Kibadagi Supam Nongpam Amadi Saningai Taningai Lajadaba Natana Sangjapam Laitraba Mio Sing the Sak Pizabiki Tabasi Kumza English Singanigi Kungi Angan Gisartagi Sataduna Lakibani Sai Amagi Mamang the Sungasi Power left and high Mio Singaduda Numit Kudingi Sak Pizaduna Lagli Kudong Sada Bakar Labadagi Nasima Pam Aduda Sak Tunglakpada Pung Tare Lom Tashinki Mapam Adura duty Tarama policing Mekadigi Curfew Matam Yobomaramna Ating Mapiraki Adumoinamak Tangai Fadana Mio Singadu Sak Pizadrabadi Ahing Ama Sara Helagadaba Maramna Atin Mamatamna Sak Singadu Yentoksagi Hain Hizaki Adumoinama Poliski Mekadigi Sak Pizabagi Tabak Sidi Makoi Supizabangami Haibina Singba Fazadaba Wahiwata Sing Sizinaduna Karim Katainaraki Hari Mana Makhatana Hai Housing Maki Oina Nupi Yauno Wakal Suerabamadi Mayai Kaba Sinjak Laisubadigi Kana Laizidraba Mayumake Laitraba Mia Yankairom Temporary Market Ki Saru Amada Nungtigi Sak Pizaduna Honaribani Panayam Aran Matabak Toraba Mue Oirabasu Wakal Sueba Oirabasu Amadi Mayai Kaba Sinjak Laisubu Oirabasu Makoibu Mabuk Talan Bahaibadudi Mueba Amagi Topam Topani Kanduna Kana Laizadraba Singasi Mating Pang Biduna Lakibani Asumna Matam Sana Kana Laizadraba Singasi Bumating Pamagi Tabaksa Trakpasida Laiba Asigi Minister Yauna Manipurgi Minister Amadi Pamnaiba Sing Pawana Sagot Pirakibani Hari Mamang Saigi Intam Ta Matam the Supolisna Wakal Suerba Muyama Pubi Bedagi Makokta Asu Apananki Asu Apanaduna Laizorakpadagi Laikidabagi Taudo Pawba Laikrabani Ngasi police na satakiba thawong adu maram sadaba amadi miyobigi minungsi khangdaba thawong amani haina rohan piandaba phongdokhi amasum atopa tendakwa paw man sei taraga nipan gi mathakta leiba miyai sing vaccine kamnaba April 19 gi registration tawragani me amadigi hauduna sataba hawgodriba masai sei taraga nipan gi nifuga mari fawgi manungda leiba miyai kanglupki covid vaccination program asigidama April 19 gi Kowinna online ki kuthangna registration tawbu yaragani haina su pawsina palli
amasum Ministry of Health and Family Welfare ki Department of Health and Family Welfare ki Secretary Rajesh Bhushan state amadi Union Territory singi mari lenaba official singni iba sirol amana wafam asi phongdorakhibani so hairi atopa tentakpa paw amana sengdoraktrabadi legal action lauragani kairau AC gi hanagi MLA laikhidraba Alauddin gi masanapa MD Nasiruddin Khan Elias Boboibu Lan miyamda uhanaba wafam phongdorakhibadugi sabsaba khudam sangdam puthoktrabadi legal action lakhalagani wafam asi kyamgai Muslim awang laikai da leiba maki mayumda pangthokpa pawgi mifam amada MD Nasiruddin Khan Elias Boboina phongdokhibani Paumi singa una baduda mahana makhata na hai kairau mating digi miya mana social media da mak pulana sadokpuga loinana kairau AC gi mafam khrada sathok tasin tawba thingle han phongdorakhi badu angakpa phawi maki imung manung na ngasi phawba apunbagi saktam da kaiba yaba thabak thawong amata tawkhidri thasigi kunga mathoida thokiba nomai kapagi thawdo adusu mahaka mari leinade maramaduna asigumba aranba wafam kya sandoktuna miyamda lan uhonana bo honaba tawhanbigano lana sandoklibo wafam sing asigi chapsaba khudam jangdam putoktaba khangan gadabani natrabadi legal goiba action lokhonaba su sem sari haina pausna palli makasa tharakpo ena yan luriba pawmana mayam oxygen watpagi wathok prime minister gi thakta mifam pangthokre satna pathap lauthokhre misimina sauna thoanba covid-19 gi anisubu web amana leba asibu kupsilakibaga covid-19 virus naba masing hengalakibadagi hospital singna mayoknariba oxygen supply sathina walibadu review tawnaba awangba thaki mifam amanga si prime minister Narendra Modi na tangba lauduna pangthokre health facility singda oxygen support pinaba hena phaba kanglon sizinaduna amasum yenthokpagi khongjal hengat handuna oxygen puthokpa hengat handuna tongan tongan mawong sing asida thabak puna tawbagi mathau tabadu prime minister na ngang khi haina prime minister gi office tagi thokpa sirol amana haiki oxygen gi supply phagat hanana ba hawki basayol khrada lakhotkiba thabak singi matangda official singna prime minister da pawdam khi private amasum public steel plant sing industry sing oxygen manufacturer sing dagi pirakpa sing loinana non essential industry singidam oxygen supply gi athingwa thamduna medical oxygen nongmada lising ahum ga sahum MT romda hengat hankre haina sirul aduna so haiki lebak pokpon numita lebak miyamna piba mahaki warol da prime minister na oxygen demand da yamna sathine hengalaki badu yakhi amasum adu hek oithokpa yabada thunna akhanaba center amasum private companies singna thabak kan suri haina lebak miyamda thajaba su pikhi amasum atopa pawa mana mapun sida congress da board pirakhiba ahal ani premchan sogotuna BJP da yaukre Bisnupur district ki Kombi assembly constituency ki Saiton gram panchayat ward number 4 laitan pokpidagi mapun sida board thadaba haurakpadagi congress da board pirakhiba masagi sai marf guni pan suraba ahal ani sansam premchan sogotuna BJP da yaukre pausin hai MD mani apok pasaw amagi amina BB khulakpa mapuroiba laikhidraba Yakub Ali hairiba miyani asi BJP Bisnupur district committee gi secretary Sansam Premchandra bu sogotpaga loinana BJP da yaukhibani S Premchandra Muslim Laikai election management committee na sinduna committee asi gi cashier maibam khamai gi yumda SOP ngakna pangthokiba thoramda makhoi ani bo BJP gi lengyan phi yanduna harabu okhi amasum ikai khumna su utkhi Thoramadura Saru Yakiba Kumbi Assembly Constituency da BJP gi mirep oinaba sem saribe S Premchandra na phongdokhibadi laikai asida voter samaga marfu khara hena leibida voter samaga nifuna sagot pire laikai asigi sakot tharong gi pekhalakpa thabakta thajaduna mapu sagot pirakpada nungaiba phongdokladuna makhata na su tawbu yaba thabak tawgani hain su thajaba piki haina pawsina makhata na phongdorakli atopa pawmana mu kaksing da test tawbada mi kunga mathoi positive oire COVID-19 gi ani suba web kan khalak pagalonana kaksing da test tawbada mi kunga matoi COVID-19 positive oide CIC kaksing manakta hangdokliba government COVID testing center da test tawbada mi kun positive oikhi positive oiraba sing adude Korsantabi awang laikai digi mi tara Korsantabi makha laikai digi mi mari khongyam dagi mi ani khongyam sing dagi mi ani erengwan saba laikai digi mi ama kaksing wairi kamla pareng dagi amane Jiwan hospital kaksing nami taraga humdoi test of the kaksing sumak lekai digi nupi ama positive oiram khi haidi marak asida district magistrate deputy commissioner kaksing kengu juringla na ngarang thokiba order amagi matungina kaksing laikthagol laikai
वार्ड नंबर 10 अमसुंग कक्सिंग मखा लेकाई वार्ड नंबर 11 की मफम अममम कंटेनमेंट जोन ओइना लाउथोखरे हाइन पाउसना मखाताना फोंदोरकली मखा चथरकपोइना तोपा पाउ अमनम खरा पीबना यारोय अपुनबा सेनफम थादोक्त्रिबा मखै खोंजंग लेपखिरोय गवर्नमेंट थादोकदबा वालिबा एमजीनरेगा की अपुनबा सेनफम लुपा करोड़ समरीगा मार्फुगा मंगागा लाख यांखै निथोगे लिसिंग निफुगा माथोय असि थादोक्त्रिबा फावबा गवर्नमेंट PRI मेंबर सिंगी थादोरकदबा था तरागा तरेट की ऑनरेरियम अमसुम जॉब कार्ड होल्डर सिंगी खुसुमन ओइन थादोरकदबा लुपा कोटी मार्फुगा हुमदोय लौखिरोय हयेंग पांगथोकदोरिबा नेशनल पंचायती राज नुमित असि ब्लैक बेस थेतुना प्रोटेस्ट तौगनी हाइना MSPC की प्रेसिडेंट अमदे अब्दुल लातिफ न फोंदोखरे ngasi Imphal East की DC ऑफिस कॉम्प्लेक्स ता लैरिबा पंचायत भवन दा पांगथोकिबा पावगी मिफम अमदा अब्दुल लतीफ न हाय थासी की तरागा तरुक तगी चंगसिलखिबा PRI मेंबर सिंगी खोंजंग असि मखा ताना अदुमक सतखिगने हयेंग अप्रैल 23 असि लेबा असि ओइना पंचायती रा नुमित हाइना पांगथोकदबने अदुबो मणिपुर की ग्राम पंचायत चामग हुंफुगा मथोइना कोनबा जिला परिषद हुंफु लेबा तंपाकी डिस्ट्रिक्ट मरी असिददी नुमित असि पांगथोकपगी मोता ब्लैक बेस थेतुना प्रोटेस्ट तौगनी मांगनाय पंचायती राज नुमित असि लेबा असि PRI मेंबर सिंगी ओइनदी याम सावब थरम अमने अदुबो स्टेट असिददी नुमित असि पांगथोकसरबसु हुमद्रागा हुमदोय सुबा MMN की मतुंगिना तासेंगनमक इंडिया गवर्नमेंट PRI मेंबर सिंगदा पीबा राइट असि अमता फंगदे मरमदुना मणिपुर की PRI मेंबर सिंगी ओइनदी नुमित असिगी थरम असि पांगथोकपम थोकते स्टेट गवर्नमेंट थादोरखरबा PRI मेंबर सिंगी था तरा तरेट की ऑनरेरियम अमसुम गवर्नमेंट जॉब कार्ड होल्डर सिंगी खुसुमन ओइना ngarang थादोरखिबा लुपा कोटी मार्फुगु हुमदोय असि लौखिरोय PRI मेंबर सिंगी डिमांड तौरिबा वाट हौरिबा लुपा करोड़ समरीगा मार्फुगा मंगा लाख यांखै निथोगे लिसिंग निफुगा माथोगी अपुनबा सेनफम असि थासिगी कुनगा तरुक फावबगी मनुंगदा गवर्नमेंट थादोपियो मिनिस्ट्री की सिरोल की मतुंगिना फंड असि गवर्नमेंट फंगलबा मतुंग नुमित हुमनी की मनुंगदा PRI मेंबर सिंगदा थादोखिगदबनी हाइरि सेनफम असि पुन्ना थादोक्तबा तारबदी आइन की मतेंग लौबगो लोइना खोंजंग मखाताना संगसिनखिगनी हाइना सुमांगना फोंदोखि अमरमदा ngarang satakhiba ban manungda laibak thiba thawdo amada torbung gram panchayat medical staff amagi gari akai atoi thokiba siga mari lainana GPSC gi pradhan sanahan bibu FIR ama panduna phakhiba si athuba matamda condition amata yauduna thadokadabani medical staff gi akai atoi thokiba gari edu semjin sajinbada MSPP na mateng pangani haina su latif na phungdokhi haina pawsna makhatari loisilakpoina atopa tentakpa pawamana government na tha ani लेमना सेंग गिहु पीगदौरी नप्सा नेशनल फूड सिक्योरिटी एक्ट की बेनिफिशियरी सिंग PMGKAY प्रधानमंत्री गरीब कल्याण अन्न योजना की मखादा लाक्लिबा मे अमसुम जून थादा लेमना सेंग गिहु फंगनगदौरी मिनिस्ट्री ऑफ कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन की सिरोल अमना हाय नेशनल फूड सिक्योरिटी एक्ट 2013 ना कोनसिनबा बेनिफिशियरी कोटी मार्फुरोम लाक्लिबा मे अमसुम जून थादा मखोइन हौजिक फंगलिबा फूड ग्रेन असि की मथक्ता अहेनबा ओइना मी अमममना फूड ग्रेन किलोग्राम मंगा लेमना फंगलगनी PMGKAY की मखादा ममांगदा तौखिबा अदुगा चप मानना लाक्लिबा था अनि हाइबदी मे अमसुम जून थादा नप्सागी बेनिफिशियरी कोटी मार्फुरोम हौजिक पीरिबा फूड ग्रेन असि की मथक्ता अहेनबा ओइना मी अमममना फूड ग्रेन किलोग्राम मंगा लेमना फंगननबा गवर्नमेंट ऑफ इंडिया न वरेप लौरे वरेप असि प्राइम मिनिस्टर नरेंद्र मोदी न लेबा असिगी लाइरबा मियामदा सखिबा वासक अदुगी पारिंगदा लौखिबनी हाइनसु सिरोल सिन मखाताना फोंदोरकली।